ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯕꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯍꯥꯠꯇꯣꯛꯄ ꯌꯥꯕ꯭ꯔꯅꯦ? ꯐꯣꯔꯦꯁ ꯀꯟꯁꯦ ꯍꯥꯏꯔꯨꯕꯒꯤꯔ ꯑꯩꯕꯨ ꯃꯌꯥꯝꯅ ꯁꯥꯎꯕꯤꯔꯤꯁꯤ ꯍꯥꯏ? ꯆꯤꯡ ꯀꯟꯁꯦ ꯍꯥꯏꯔꯨꯕꯒꯤꯔ ꯑꯩꯉꯣꯟꯗ ꯃꯌꯥꯝꯅ ꯁꯥꯎꯔꯤꯁꯤ? ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧ ꯁꯤꯡꯍꯥꯁꯣꯟꯗꯨꯗ ꯐꯝꯃꯣ ꯍꯥꯏꯗꯅ ꯃꯌꯥꯝ ꯄꯨꯝꯕꯅ ꯏꯟꯈꯠꯄꯤꯔꯒ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯂꯩꯄꯥꯛ ꯉꯥꯛꯄ ꯉꯝꯗꯗꯅ ꯂꯩꯉꯥꯛ ꯁꯥꯁꯣꯟ ꯍꯩꯇꯗꯅ ꯃꯁꯥ ꯃꯊꯟꯇ ꯅꯤꯡꯈꯥꯏꯔꯛꯑꯕ ꯃꯤꯁꯛꯇꯨꯅ ꯍꯧꯖꯤꯛꯇ ꯃꯥꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯕꯗꯧꯅ ꯃꯥꯅ ꯑꯣꯏꯅ ꯄ꯭ꯔꯖꯥꯗ ꯑꯣꯟꯁꯤꯜꯂꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯔ ꯂꯩꯔꯤꯕ ꯑꯩꯅ ꯄꯥꯝꯕꯗꯤꯁꯤꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕꯗꯤ ꯁꯤꯅꯤ ꯍꯥꯏꯅ ꯃꯥꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯔꯤꯄꯣꯔꯇꯔ ꯄꯥꯎꯃꯤꯗꯧꯅ ꯃꯥ ꯃꯁꯥꯃꯛꯁꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯃꯆꯪ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥ ꯑꯣꯏꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂ ꯇꯥꯛꯑ ꯂꯩꯔꯤꯕ ꯀꯅꯥꯗꯅꯣ ꯃꯥꯅ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤꯁꯤ ꯈꯪꯗꯦꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯁꯥ ꯃꯊꯟꯇ ꯁꯤꯡꯍꯥꯁꯣꯟꯗꯨꯗꯒꯤ ꯑꯣꯟꯊꯖꯔꯛꯑꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯃꯤꯌꯥꯝꯁꯤꯗ ꯑꯣꯏꯅ ꯄ꯭ꯔꯖꯥꯗ ꯋꯥꯀꯠꯂꯤꯅꯦꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯕꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯍꯥꯠꯇꯣꯛꯄ ꯌꯥꯕ꯭ꯔꯅꯦ? ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎꯗꯣ ꯍꯌꯦꯡꯋꯥꯏ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯅꯅꯕꯒꯤꯗꯤ ꯍꯥꯏꯗꯅꯕꯨ ꯑꯩꯅ ꯏꯅꯥꯎ ꯅꯨꯄꯥꯗꯣ ꯍꯌꯦꯡꯋꯥꯏ ꯑꯐꯕ ꯑꯣꯏꯔꯛꯅꯕꯅꯤꯅ ꯍꯥꯠꯀꯗ꯭ꯔꯕ? ꯐꯅꯅꯕ ꯁꯦꯝꯕꯕꯨ ꯃꯤ ꯍꯥꯠꯄ꯭ꯔꯕ? ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯋꯥꯔꯤꯁꯤ ꯋꯥꯃꯤꯟꯅꯒꯗꯕꯅꯤ ꯈꯪꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯕꯕꯨ ꯉꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝꯁꯦ ꯇꯨꯝꯅ ꯍꯥꯠꯇꯣꯛꯑꯒ ꯃꯤꯔꯣꯜ ꯀꯟꯒꯗ꯭ꯔꯕ? ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯔꯛꯑꯒ ꯁꯤꯗꯩꯗ ꯆꯤꯡ ꯀꯟꯒꯗꯕꯅꯦ ꯑꯩꯅ ꯐꯣꯔꯦꯁ ꯀꯟꯁꯦ ꯍꯥꯏꯔꯨꯕꯒꯤꯔ ꯑꯩꯕꯨ ꯃꯌꯥꯝꯅ ꯁꯥꯎꯕꯤꯔꯤꯁꯤ ꯍꯥꯏꯅꯤ ꯆꯤꯡ ꯀꯟꯁꯦ ꯍꯥꯏꯔꯨꯕꯒꯤꯔ ꯑꯩꯉꯣꯟꯗ ꯃꯌꯥꯝꯅ ꯁꯥꯎꯔꯤꯁꯤ ꯅꯤꯁꯥ ꯊꯤꯡꯁꯦ ꯍꯥꯏꯔꯨꯕꯒꯤꯔ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯁꯤ ꯍꯥꯏꯅꯤ ꯅꯤꯁꯥ ꯊꯤꯡꯕꯕꯨ ꯀꯅꯥꯅ ꯌꯥꯗꯒꯦ? ꯅꯤꯁꯥ ꯊꯤꯡꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯒꯤ ꯃꯦꯟꯗꯦꯇꯔꯤ ꯄꯥꯔꯠ ꯑꯃꯅꯦꯕ ꯃꯁꯤꯗꯩꯗ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯗ꯭ꯔꯁꯨ ꯋꯥꯅꯥꯏ ꯈꯣꯅꯥꯏꯅꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯃꯥꯏ ꯆꯤꯡ ꯀꯟꯐꯝ ꯊꯣꯛꯄ ꯀꯟꯖꯧ ꯃꯥꯏ ꯐꯣꯔꯦꯁ ꯀꯟꯐꯝ ꯊꯣꯛꯄꯗꯣ ꯀꯟꯖꯧ ꯃꯥꯏ ꯅꯤꯁꯥ ꯊꯤꯡꯐꯝ ꯊꯣꯛꯄꯗꯣ ꯊꯤꯡꯖꯧ ꯀꯔꯤ ꯑꯗꯨ ꯀꯜꯂꯨꯕꯒꯤꯅꯦꯅ ꯀꯌꯥꯝ ꯀꯜꯂꯕ ꯍꯧꯖꯤꯛ ꯃꯔꯨ ꯀꯣꯛꯑꯦ ꯀꯥꯏꯅ ꯃꯥꯅ ꯑꯣꯏꯅ ꯄ꯭ꯔꯖꯥꯗ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯔꯨ ꯂꯣꯏ ꯀꯣꯛꯑꯦ ꯀꯅꯥꯏ ꯃꯇꯝꯗꯅꯣ ꯀꯣꯛꯏꯁꯦ? ꯃꯥ ꯃꯁꯥꯁꯤ ꯆꯍꯤ 7-9 ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯃꯤꯅꯦ ꯁꯤ ꯈꯪꯗꯦꯕ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯁꯤꯅ ꯀꯅꯥꯗꯅꯣ? ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥ ꯊꯣꯏꯗꯣꯛꯅ ꯍꯥꯏꯖꯅꯤꯡꯗꯦ